Kamjong district ki border area da chathakiba militant attack Chief Minister Kamjong review meeting pangthok tuna kupna khanakre. Security Force amadi Manipur Police na chathakiba apunba operation singda kutsu khulai kaya fagat pangamkre. Kuki tangkulgi irang bab tana hodaba thodok amadagi thokan khibani haina Kuki Christian Leaders Forum na hairi. India Laingakna Manipur Muthatnaba Honaraklabadi India oina kaigani haina amukogi President na phongdokre. Amadi Charahen bagi khongjang sangsilibi Jennifer Khaidem gi hakchang gi fibam sokchilakpadagi Rims Hospital da pukhatuna laikatnakre. Kurumzari ISCOM Manipuri Pau meeting tabiri bakwai pumnamakpu taramna okcheri hauzik pau sandokna pizari tha asigi tang taruk amadi taret ki lonaba ahing nongyai matung pung anirom taba matamda Indo Myanmar border manakta leiba Kamjong district ki khulkaya khulai paiba militant singna akanba attack chathaduna yum kai kaya mai thadokhiba thodok adugi matangda Chief Minister Yumnam Khemchan BSF ki makok thongba official singa unaduna Manipur gi law and order gi fibam gi matang da review meeting ama pangthok tuna kupna khanakre panbai abadi ngarang gi thodok aduda Kamjong district in namli wangli amadi choro hairiba naga taba khul singda khulai paiba militant singna atamnana target tawrakhibani thodok thokfam dagi phangba pau amagi matung inna thodok aduda namli da leiba yum ani amadi wangli da leiba yum ahum mari mai thad maina tumna chakhi khunja singna phongdorakpada Choro village ta leiba church adu khak natana yum ayamba maina tumna chakre hairi thodok asi thokraba matung Chief Minister Yumnam Khemchana thodok asibu akanba mawong da condemn tawrakpaga loinana border area da oiriba fibam asi kupna khanaba matam oire lengak nasu oirakliba fibam asi kupna yengsinli haina Thamlakhi Hiram asigi matangda yengsinana bamari lainaba security force singdasu khanghan kre hairi panbai abadi MLA L Kaisingna ngarangi thodok adu chumnagi kanglup ki irang nate Myanmar da based tauba Kuki National Army Burma amadi People's Defence Force PDF yauna Myanmar da based tauba militant group singna chathabani haikhiba laikhrabani Haukiba pung kunmari asida security force amadi Manipur police ki apunba kangbu singna Senapati amadi Churachandpur district ki tongan ba mafam singda thiba humbagi thabak chathabada tongan ba makhal gi khutsu khulai sing amasung bomb amadi nongmai maru kaya fagat pangamkre security force amadi police ki kangbu amana ngarang Senapati district ki marimai hengbung hill range chachata kiba operations amada kutsu khulai kaya fagat pang amki fagatlaba khulai sing adudi magazine tiyauba .22 rifle ani magazine tiyauba .303 rifle ama magazine ga konana MP5 ama magazine tiyauba AK47 ama local med bolt accent rifle mari local med shotgun ama magazine tiyauba .32 pistol ahum magazine tiyauba .22 pistol ani tongan ba caliber gi life round Humfudra Mapand, Amadi tongan ba caliber gi ahang ba kestara humdoini, numit asimakta da security force Amadi police ki apunba kangbu amana, Churachandpur district ki Hengkap Kot area da chatakiba such operations amadasu masing yam laba bomb Amadi kulai kaya fagat pangam ki, fagat laba kulai sing adudi single barrel rifle ahum, .303 rifle ama, pompi ama, rocket cell mari, gram changa lumba cylindrical IED ama,
Kilogram mari lumba conical IED ama, bulletproof jacket mari, helmet ani, AK-47 gi kapthokraba maru mari, 7.62 mm gi ahangba case mari, amadi radio set charger amani. Kuki amadi tangkul furup ki marakta lainariba tension asi wari sanaraga luisinanaba hotnabana chumgani maduna taba taragadi kundaminariba furup masel gi marakta lainaramba afaba mari adu amuka hena sokchilakani haina Kuki Christian Leaders Forum KCLF na fongdorakli Chamaga tarataruk suba Southern Manipur Christianity gi thauramda forum asina makhatana fongdokhibada handak nauna Thokiba irang asi litan Saraykong village da thokiba misunderstanding amadagi ni hairaduna nakal animakna masi khangna makata na pamdaba thokdok sing thoktanaba hotnabana mathau tai hairi India lengakna Manipur muthatnaba hotnarabadi India oina kaigani haina All Manipur United Clubs Organizations Amukogi President Sorokhaibam Sanjoina Fongdokre Tronglawbida Thokiba Thogdokta Angang Ani Lekhidaba Amadi TM Kasomda ambush tawraktuna Tangkul Ani Lekhidaba Thogdok Adugi Achumba Wail Fanghalu Loinana Kamjong Districta Thokliba Irang Asida Thidaba Fangdana Leiriba Kunja Singh Manipur Lengak Amadi India Lengakna Kudakta Puthokadabani haiba demanda amuko amawova COHR MSF amadi pore leimarul ga kutsamnaduna ngasi kwakathelda pangthokhiba miyamgi oiba wakat mifam aduga mari leinana paumi singa unaba amada wafam asi mahakna fongdokhibani mahakna makha taraduna hai lamdam asida India lengakna divide and rule policy sanaduna makhoina miyoi kayagi mayummai thadokhanba asok apan nanghanbada natana ngarang Maktadasu Kamjong Districta Thokhaningdaba Thogdok Adu Tasengna Laibak Thiba Amani Loinana Thogdok Adubu Amuko Amadi Masiga Chatminariba Lup Singi Maikaidagisu Akanba Mawongda Kandem Tawi Maru Oina Kumjalising Amaga Chamapanga Nifu Mapandagi Manipurna Indiada Dinkraba Matamdagi Hauraga India Lengakna Yengliba Miyeng Amadi Lamdam Asi Mutatnaba Chatharakliba Thoksil Kaya Asida Miyamna Kangba Ngamdana Lerakliba Asi Chahi Humfutara Taruk, Humfutara Ki Mayarom Suzilakle, Makoina Miot Minay Kaya Chathaduna Kunai Asida Mioi Kaya Mangkiba Amadi Fake Encounter da Mioi Kaya Hat Kibagi Thogdok Sing Aduki Matik Laikre Haiba Yai, Masina Maram Oiraga Kumjali Sing Amaga Chamapanga Nifuga Mapandagi Haujik Fauba, Makoina Chatharakliba, Kahenba Thoksil Sing Asi Akanba Mawongda Yaningde, Maru Oina Kumjali Sing Aniga Supna Kunhumdoigi Megi Ahumdagi Hauraga, Lamdam Asida Thoglakliba Irang Asina Chahi Ahum Fazilaklaba Faubada, Indiana Tabak Amata, Lokalaktaba Haibasi Tasengna Laibak Tibani, Makoina International Human Rights Asi Kangkong Chaihale, Loinana India Lengakna Amadi Manipur Lengakna Ngarang Kamjong Districta Thokhiba Thogdokta Mioi Kaya Faduna Manghan Kiba Adugi Chap Chaba Statement Thoglakhiba Leite Maram Aduna Amuko Amadi Masiga Chatminariba Lup Marina India Lengak Amadi Manipur Lengak Asi Responsibility Yaudaba Lengak Ama Oina Laubaga Loinana Akanba Mawongda Kandem Tawi Makoina Suda Leiriba Militant Singh Amadi Nansu Singda Training Pisinduna Micham Miyamda Miot Minay Chatharaktuna Manipur Muthatnaba Honariba Asi Kudakta Lepkadabani Karigumba India Lengakna Manipurbo Mutnaba Honarakliba India Asi Kaigani Haiba Asi Kangadabani Hainasu Mahakna Makatana Fongdoki Ngasigi Wakat Mifam Aduda Micham Hatba Terrorist Sing Kudakta Chairak Piyu Manipur Muthatpa Yaroi Aikoi Ningtamna Hingadabani State Terrorism Kudakta Lepu Amadi Kamjong Districta Thokliba Irang Asida Thiba Fangdana Leiriba Kunja Singh Manipur Lengak Amadi India Lengak na Kudakta Puthokadabani Haibana Chingba Placard Kayasu Sizinaki.
ट्रेनिंग पीब सूबी ननसूद मिलिटेंट सिंह ओपनली अखोई मियाम सिंह हालन से कई मरंगिनो मसी मरम पीगदने मसी मतिक चाब पौन पीगदने प्राइम मिनिस्टर ना होम मिनिस्टर ना कदा चक्रे डिफेंस मिनिस्टर कदा चक्रे अदुगा मणिपुर की गवर्नमेंट कदा चक्रे अदुगा लोइना लोइना होजिक फावदा मियोई लिसिंग हुंबुना आईडीपी लैदी अदु मियोई कया लिसिंग कया कया ना अखोई मयु मकई थादोकपग लोइना अखोई मयु मकई लेजदबा अदु लोइना लोइना अखोई सुबम नफंग खंगदबा कांखोंग सहनबा लाइनसु तंबदा एटमॉस्फेयर दा अदु अखोई सोशल बिजनेस लोड सिस्टम थुगारगा खुनाई असे मपू पांदब खुनाई अमा ओने लैहले मसी गोमी इंडिया ना पीब खुदोंदे मरम अदु असुमाना लहल अबनिना मसीदी मनिंग तम लगे अखोई निंग तम हिंजरगे निंग तम लेजरगे हैबसे अखोई की स्लोगन है मरमदी लेपा अमदबो असुम हाने मियो मिने चथबा याब्रा मखोई की डेमोक्रेसी ने हबगी मोहन तो कदाई लेरी मखोई ना अमेरिका की मखों कोलगा मखोई ना नीरे हिंगबा दबाना मणिपुरी सिंह दिल्ली की मखों कोलगा के हिंगबा पामसे ममदी अखोई निंग तम लाको कांगुनी निंग तम हिंगबा पामी अदुगा अखोई सिस्टम खुदिंग लंबी खुदिंग मुथन होनरिबसे कइदुंगसु यानिंगदे मरम अदुना गवर्नमेंट इंडिया ना मखोई कमिटमेंट पीबद नते खुदक सॉल्व तो नखोई नि होजे प्रॉक्सी वार सथरिबसे नखोई नि स्टेट टेररिज्म सथरिबसे गो बैक सेंट्रल सिक्योरिटी फोर्स हारिबसे मरमदी नखोई मगनी हाबसे सुमदी ननसुद लेबगी ममिंग मार्क सुपगी वानी जोरो साबी वानी नखोई नि दिल्ली दगी इंस्ट्रक्शन पीरगा नखोई की सेंट्रल पैरामिलिट्री फोर्स अमदी डिफेंस अमदी होम लेब सिजिनरगा अखोई मियोइब सिंह मणिपुरी सिंहबु अखोई मुथनब होनबदा अचोब सरोलांग यावेबसे मणिपुर मियाम अमदी लुमंगाना मुन्न खांगे अदुना तांग अहुमदा अकनबा नोंग मरक्ता उरिपोक की मैरा संग अमगी ममांगदा सीद्री फाउबा चरा हेनबगी खोंगजांग संगसिनबा हौखिबी जेनिफर खाइदेंबु सगोलबन मबुधौ मंत्री लंपाकी कम्युनिटी हॉल दा सगोलबन मैरा पाइबी इमा सिंगना ओक्तुना मखा ताना चरा हेनबगी खोंगजांग चथरकपना हक्चांगी फिबम सोक्चिलकपदगी ngasi ayuk pung 8 ta पुलिस की कांगबु अमना महाकपु लौखतुना रिम्स हॉस्पिटल दा लाइकतनाख्रे निंगसिंग बयाई जेनिफर खाइदेमना मणिपुर दा मितोप खंदोउ अमदी कुकी मिलिटेंट सिंगा इंडिया लेंगा का तौनरी बसु लौथोउ हाइबा डिमांड सिंग तांदुना चरा हेनबगी खोंगजांग असि चंगसिंदुना लाखिबनी Indian Red Cross Society Imphal West District Branch na sinduna World Red Cross Day 2026 ki thoram United in Humanity haiba theme da ngasi Imphal West District ki lamboi khongnang khong da leiba Netaji Subhash Chandra Bose Avasya Vidyalaya da pangthokre thoram asida IRCS Imphal West ki Vice President Dr. Koizam Arun Kanta Headmistress Ranjita Arubam amadi IRCS Imphal West ki Chairman Kundongbam Jaduna Maru Oiba Mithunglen Singh Oina Saruk Yaki. BJP Nungba Mandal na sinduna booth strengthening cum reception program ama ngasi Nungba Assembly constituency gi 54/14 polling booth Foibut village da pangthokre thoram asigi manung channa hana Indian National Congress and INC da yauramba Foibut village ki imung tara marina Bharatiya Janata Party da yaurakpada harau tayamba okhi Manipur lenga ki Makhada Laiba Hill Areas Committee HAC ki chairman su oiriba Nungba Assembly constituency ki MLA Dinganglung Miyamna Dipu Gangmai Haina Khangnariba MLA asigi mityeng Makhada Assembly constituency asigi oina BJP gi mapangal hena kangkhalakli haina thoram asida wa ngangkhiba singna phongdok nakhi loinana lamdam asida tangdu leita daba fibam leibana khudong chadaba kaya mayok naduna laklabasu MLA Dipu Gangmai gi lamjing Makhada miyam gi yaifa thaurangi खल्लगा पाइखटलीबा चौखत थौरांगी थबक थौरम सिंगी दमक्तसु थौरम असिदा तिनखिबा बीजेपी बु सौगटपा मियामना थागटपा फोंगदोकनाखि ngasiगी थौरम अदुदा बीजेपी नुंगबा मंडल की प्रेसिडेंट मिकुफुंड रोंगमई एसटी मोर्चा मणिपुर प्रेसिडेंट की वाइस प्रेसिडेंट स्टूडी दांगमई एसटी मोर्चा तमेंगलोंग डिस्ट्रिक्ट की प्रेसिडेंट Kadichund Kamai, Hanagi BJP Mirep Amadi, BJP State Secretary Asinpao, Hanagi Minister
Jangamlung Panmai amadi social worker Kadiling Gangmei na galoinana party leader amadi Thaumi Kayasu Sarukyaki. Mizoram Police amadi State Women and Child Development Department ki apunba kangbu amana Uttarakhand Police ki mateng lauduna Uttarakhand ki Rudrapura Spa Center ki marumda chalairamba sex trafficking ki achoba network ama fagatpa ngamkhibaga loinana minor ani yauna Mizoram dagi victim manga rescue toba ngamkhre Mizoram Police ki IG na phongdorakpagi matung inna sex trafficking asida Chenaba Spa Center ki mapu ama yauna miyoi taruk fagatle rescue Tauraklaba minor ani yauna victim manga adu Rudrapur ki Child Welfare Committee ki miik makhada mathau taba medical treatment amadi trauma counseling na chingba sing piduna thamli hairi. Loisilakpada maru oiba pau amukahana pizari. Kamjong district ki border area da Chathakiba militant attack Chief Minister Kamjong review meeting pangkokuna kokna khanakre Security Force amadi Manipur Police na Chathakiba apunba operation singda kutsu khulai kaya fagat pangamkre Kuki tangkhulgi irang bap tanahogdaba thogok amadagi thoglakpani haina Kuki Christian Leaders Forum na hiring India lengak na Manipur mutat na ba honaraklabadi India oina kaigani haina amupok President na phongdokre Amadi Chara Henbagi Kongjang Changsalibi Jennifer Khaidem gi Hakchang gi Fibam Sokchil Lakpada gi Rims Hospital da Pukatna Laikatna Kre Pungza si fawbada pizaba ISCOM gi Manipuri pau matang asiloisanjari amukahana khurumjari